Matamgi Manipuri Wari Channel asibu tabiriba khoi pumnamakpu taramna ukjari ngasisu mahausangom ozagi lamhenbi humphum doisuba tangkak amo poduna lakjari mayam punna taminarasi lembi supun sibada ngakni inglikli ahen basana kanna phamliba leisembada tumina jirol tawri kain akhoida dosi start aw hauda ngari mama david kalli hai Majagi wadu tabada nando sunok fe tawduna hera ichana bu yardi ekhoi syari hai mama imawgi firo leiruna badaw ngana thina badawsi hayeng lohongbani na pochai leigada ba khorkada ba lembi tu tumina lei lohongbagi wafamsi kaya nungai jade machanupa amadani leibak miyam khangna gyan tana chauna hongningbani moi baba imawsi thilagumsi numit mari mangani thintharaga bardon chalaga chauna honglase haisi Adu yarine mama mina saurisi yam chum moiso hathu athu hungning manate de migi su macha mathan tani sauning bagi tawrini hawjukti nupi meyam ge apambada ekhoi se sum chatkadaban sana haldo mana saur du ka hairadi lohong mase toksi kaina ka harakani adu magi su macha nupi do mathan to hoibagini macha bo nungsi bagi mayaina imung ani se nungsina na bagi tamag asaw bodu khajik phatharaga lohong la sin hairakli bani Sunil do sat kumnakdi Adudi ta chau lohong base bardon chatlaroi ne chalaroi khangna chanaba imung manung kharaga adum hongba tabani lembi do maithong maksena tumina phamduna lei singal sumakha directly adudi ta chau ai arang phom kai kai amta hairuki hoi hoi hairu sana so songning bagi panghai hai bagi wan sunil hayeng chakawani hayeng wati kashu hongle hangchir kumba da da mali Adubu erdi ta chau horen bardon namlaga hayeng sa angam bakara chasine lembi su sat khumnekdi o haine moiba sunal na haigum ta na bardon namana phadabu mali rasi su yaw selekli hai ai sa hing mak yawning di moi gi so ekhoi gi so pochai lai bada khoyau nani aduna nongni ni di thintharaga hongningi tanja adu da ahian bado tumina lai be ya de mata go sat hairakli nongni ni thina bada yar tandi ba chau Isam samnam kaina ni kathuasen hairamu punsi bado ahen bada mami to phaining lekli nando di thik tik tum nang thorakli rasina khanglam lawrakli hen ba nang kadai de no mam leiro chalo no nga madagi ni mita ba phawa karante ganglang lei busibu kari no ahen bado thawa sadana doina barto nam manam da bana sum tawbadu da pulap samna ba haibai wani da Sunil do phukka hawgaladuna Noi marakta lay bagide matam natri yumna sumawa khana bada loirabani macha lay dorasi phawba gyan khachakta tadi ta chaw ayarang pham hairu ki he matam se yadri hoi rasidu ta ha Sunil bu khamlekli moi ka chakti angang sina loiramani charaga chepana pharoidra ai chaka chakiro hana to chaluki gi itai maga nanga bazar kadabado hana chaluro matam manghalanu thabak se angang natri yam kri hayang chakawbudi na misuyam chilamgani lembi no ina khumnakli haini laigi report machai do phajana ihela uko Sunil khudak to hongpoi raso lohong bada changada bo pochai sing do de loina ihelo ngamna ba thiraga leraga hakwadabani amta wat bayadri hoi taiba adu de ai chaluki ge asi haram naga Sunil sujekri lembi so rasida onsaladuna rasia lingje hoileri sida aikhoini bazar da chatna batausi Haiji Nando so hairakli Losinaro Noi nupigi kebi khopi tawraga laibigine matam natrabani ne Mama hoi bazar chatkani haibaduda punsi bado balletagi paisa khara lauthoroglaga lembi manakta jangsilakladuna Ima se paisa silairi kona doso ATM pukro lembi do punsi badangak ningladuna kari gi paisa no ni sana imawgi phiro leibagi de yarani nangona ga silauroi Napadaga silaurai imana loina puthokani hoiba imana leraso asiso jompuko poche mem lai dori banina lembina khummanang jingai nandona khangai hairakli hai sana angang macha manganu ko nangi baisa do thamjal hayeng kona darka lera kana sijina asiri mama mapa oi ribai khoina dawgada bai thongni mapagi wadu daraga ponsi bado baisa do weletam hapjil lembi so rasido ansaladana rasia Jaksi, ekwini hana jahal matau sisi. Aduga bajar jasi. Haiji,
ꯃꯤꯁꯨ ꯌꯥꯝ ꯆꯤꯜꯂꯝꯒꯅꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯤ ꯄꯣꯠ ꯆꯩ ꯂꯩꯕꯁꯦ ꯉꯁꯤ ꯌꯦꯡꯕ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯣꯏ ꯅꯣꯡ ꯅꯤꯅꯤꯗ ꯆꯣꯟꯊꯅꯕ ꯍꯥꯏꯕꯗ ꯌꯥꯕꯤꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯍꯥꯏꯔꯒ ꯌꯦꯡꯕꯗꯤ ꯌꯥꯕꯖꯥꯠꯅꯤ ꯈꯪꯗꯦꯅꯦ ꯍꯩꯃꯟꯗꯣꯝꯆꯥ ꯍꯣꯔꯦꯟ ꯁꯥꯔꯒꯗꯤ ꯌꯦꯡꯗꯣꯔꯤꯕꯅꯤ ꯁꯅꯥꯍꯜꯗꯣ ꯅꯥ ꯄꯥꯏꯕ ꯌꯥꯍꯧꯗꯦ ꯑꯍꯦꯟꯕꯗꯨ ꯁꯠꯀ ꯍꯥꯏꯔꯛꯂꯤ ꯀꯀꯥꯗꯨꯁꯨ ꯕꯥ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯁꯨ ꯅꯠꯇꯕꯁꯤꯗ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣꯕ ꯅꯇꯩꯃꯁꯤꯅ ꯑꯉꯥꯡ ꯑꯣꯏꯃꯟꯕꯁꯤꯗ ꯁꯥꯎꯔꯤꯕꯅꯤꯅꯦꯍꯦ ꯑꯩ ꯑꯣꯏꯁꯨ ꯁꯥꯎꯅꯤ ꯑꯍꯦꯟꯕꯗꯨ ꯄꯤꯔꯤ ꯄꯤꯔꯤꯒ ꯇꯧꯔꯗꯨꯅ ꯑꯍꯥ ꯏꯇꯩꯃ ꯍꯥꯏꯕ ꯄꯨꯟꯁꯤꯕꯗꯣ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯂꯤ ꯂꯩꯁꯦꯝꯕꯁꯨ ꯅꯣꯛꯂꯗꯨꯅ ꯐꯔꯩꯅꯤꯅꯦ ꯎꯄꯥꯏ ꯂꯩꯇꯦ ꯏꯇꯩꯃ ꯀꯧ ꯇꯥꯕꯅꯤ ꯇꯟꯖꯥꯗꯨꯗ ꯂꯤꯡꯖꯦꯜꯗꯣ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯔꯛꯇꯨꯅ ꯕꯕꯥ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯅꯟꯗꯣꯁꯨ ꯃꯣꯡꯍꯥꯗ ꯈꯨꯝꯂꯛꯂꯤ ꯑꯩꯈꯣꯏꯒꯤꯁꯦ ꯈꯋꯩ ꯍꯦꯛꯇ ꯇꯧꯁꯦꯅ ꯍꯥꯏꯔꯛꯏꯅꯦ ꯂꯤꯡꯖꯦꯜꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯗꯨꯅ ꯑꯩꯈꯣꯏ ꯗꯥꯆꯧꯁꯤꯗꯤ ꯂꯩꯇ ꯂꯩꯇ ꯆꯥꯛꯍꯥꯎ ꯆꯥꯏ ꯍꯥꯏꯗꯣ ꯍꯦꯛ ꯊꯣꯛꯏꯗ ꯐꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯐꯥꯗꯣꯛꯅꯔꯒ ꯂꯩꯒꯗꯕ ꯁꯔꯨꯛ ꯊꯨꯅ ꯍꯣꯡꯗꯣꯛꯄꯁꯤꯅ ꯑꯗꯨꯝ ꯐꯔꯦ ꯄꯨꯟꯁꯤꯕꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯑꯉꯥꯡꯅ ꯀꯔꯟ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯆꯥꯛ ꯂꯣꯏꯍꯧꯔꯕꯣ ꯆꯥꯛꯄꯨꯗꯤ ꯂꯣꯏꯍꯧꯔꯦ ꯑꯍꯦꯟꯕꯗꯣ ꯍꯪꯒꯦ ꯌꯥꯎꯅꯒ ꯍꯪꯂꯛꯂꯤ ꯆꯥꯛꯇꯣ ꯃꯧ ꯑꯅꯧꯕꯤꯅ ꯊꯣꯡꯍꯧꯕ꯭ꯔꯣ ꯆꯦ ꯀꯗꯥꯏꯗꯩꯅꯣꯗ ꯑꯦꯟꯖꯦꯜꯅ ꯊꯣꯡꯍꯧꯕꯅꯤ ꯑꯦꯟꯖꯦꯜꯅ ꯊꯣꯡꯍꯧꯋꯤ ꯍꯥꯏꯕꯗꯨꯗ ꯑꯍꯦꯟꯕꯗꯣ ꯁꯧꯔꯞꯀ ꯍꯥꯏꯔꯛꯂꯤ ꯑꯁ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏꯗ ꯑꯍꯦꯟꯕꯒꯤ ꯀꯥꯔꯟꯗꯨꯗ ꯂꯦꯝꯕꯤꯗꯣ ꯐꯝꯂꯝꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯍꯥꯏ ꯍꯧꯖꯤꯛ ꯐꯝꯂꯒ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦꯀꯣ ꯃꯣꯏ ꯕꯕꯥꯁꯨ ꯐꯤ ꯍꯣꯡꯗꯣꯛꯄꯤꯔꯣ ꯔꯥꯁꯤꯌꯥ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯊꯦꯡꯈ꯭ꯔꯅꯤ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃꯃꯝ ꯆꯥꯔꯒ ꯆꯠꯅꯕ ꯇꯧꯔꯁꯤ ꯔꯥꯁꯤꯁꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯄꯨꯟꯁꯤꯕꯁꯨ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯂꯤ ꯀꯅꯥꯒ ꯆꯠꯇꯣꯏꯅꯣ ꯏꯃꯥ ꯈꯪꯗꯦꯅꯦꯍꯦ ꯂꯩꯁꯦꯝꯕ ꯅꯣꯏꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯆꯠꯈꯤꯗꯣꯔꯤꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯐꯠ ꯌꯧꯔꯒ ꯍꯣꯔꯦꯟ ꯉꯟꯇ ꯂꯥꯛꯑꯒꯦ ꯑꯣ ꯑꯗꯨꯗꯤ ꯍꯦꯟꯕ ꯅꯪꯒ ꯆꯠꯂꯁꯤ ꯍꯣꯏ ꯆꯠꯁꯤ ꯃꯥꯆꯧꯕꯤ ꯂꯣꯏꯁꯜꯂꯨꯔꯣ ꯑꯩꯗꯤ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯨꯔꯒꯦꯀꯣ ꯏꯕꯦꯝꯃ ꯂꯥꯎ ꯆꯥꯔꯤꯉꯩꯁꯤꯗ ꯄꯨꯂꯞ ꯆꯥꯔꯁꯤ ꯑꯁꯨꯝꯅ ꯔꯥꯁꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯂꯤꯡꯖꯦꯜ ꯃꯔꯤ ꯃꯔꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯅꯟꯗꯣꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯑꯉꯥꯡꯁꯥ ꯅꯣꯏꯁꯨ ꯆꯥꯛ ꯆꯥꯊꯣꯡꯅꯕ ꯇꯧꯔꯨ ꯂꯥꯎ ꯁꯅꯥ ꯅꯪ ꯃꯃꯥ ꯍꯣꯏꯗꯨꯁꯨ ꯄꯥꯎ ꯍꯥꯏꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯟꯗꯣꯁꯨ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯃꯌꯥꯝ ꯆꯪꯅꯈꯤꯕꯒ ꯑꯍꯦꯟꯕꯗꯨ ꯄꯨꯟꯁꯤꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯅꯣꯛꯈꯤ ꯗꯥꯆꯧ ꯁꯈꯤꯇꯣꯝꯕꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯟꯅꯁꯦ ꯄꯨꯟꯁꯤꯕꯗ ꯄꯤꯁꯨꯝꯗ ꯁꯨꯛꯂꯛꯄ ꯇꯧꯔꯗꯨꯅ ꯑꯩꯅ ꯀꯔꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯦ ꯉꯔꯥꯡ ꯆꯦꯜꯂꯛꯏꯁꯦ ꯆꯦꯟꯅꯤꯡꯗꯅ ꯆꯦꯟꯕ ꯅꯠꯇꯦ ꯑꯦꯛꯁꯤꯗꯦꯟꯗꯨꯅ ꯆꯦꯜꯍꯟꯕꯅꯤ ꯅꯣꯏꯁꯨ ꯈꯪꯂꯤꯗꯨꯅꯤ ꯀꯔꯤꯅꯣ ꯉꯥꯡꯂꯛꯀꯅꯨꯀꯣ ꯑꯉꯥꯡ ꯆꯩ ꯆꯥꯅꯤ ꯑꯍꯦꯟꯕꯗꯨ ꯍꯟꯗꯦ ꯃꯥꯅ ꯉꯝꯅꯕ ꯁꯨꯝ ꯈꯨꯝꯂꯛꯂꯤ ꯍꯣꯏ ꯑꯩꯈꯣꯏ ꯁꯥꯔꯅ ꯀꯣꯛ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯖꯕꯗꯤ 12 ꯊꯥꯗꯣꯛꯍꯟꯈꯤꯁꯦ ꯗꯥꯆꯧ ꯂꯝ ꯌꯥꯝ ꯍꯦꯟꯈꯤꯅꯨꯅ ꯍꯥꯏꯕ ꯂꯩꯁꯦꯝꯕꯗꯨ ꯍꯥꯟꯅ ꯃꯃꯥꯟꯅꯕ ꯑꯣꯏꯅ ꯂꯣꯏꯅꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯕꯥꯏ ꯑꯣꯏꯔꯕꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯏꯀꯥꯏꯅ ꯍꯥꯏꯔꯛꯂꯤ ꯑꯁ ꯍꯦꯟꯕ ꯄꯨꯟꯁꯤꯕꯗꯨ ꯑꯍꯦꯟꯕꯒꯤ ꯃꯀꯣꯛꯇꯨꯗ ꯀꯤꯟꯅꯒ ꯍꯠꯂꯗꯨꯅ ꯍꯥꯏ ꯅꯪꯗꯧꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤ ꯅꯠꯇꯦ ꯑꯩꯁꯦ ꯈꯪꯉꯕ ꯑꯍꯦꯟꯕꯗꯨ ꯃꯈꯣꯏꯗꯨꯅ ꯃꯀꯣꯛꯇꯨꯗ ꯅꯥꯟꯅꯗꯨꯅ ꯍꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯕꯒꯤ ꯃꯥꯜꯂꯤ ꯅꯃꯤꯠꯀꯗꯨ ꯏꯄꯣꯝ ꯄꯣꯝꯂꯤꯗꯣ ꯂꯩꯁꯦꯝꯕꯗꯣ ꯈꯪꯂꯥꯎꯒ ꯂꯧꯔꯛꯂꯤ ꯍꯦꯟꯕ ꯌꯥꯔꯦ ꯅꯪ ꯑꯃ ꯆꯥꯕ ꯋꯥ ꯑꯝꯇ ꯍꯥꯏꯗꯦ ꯑꯍꯦꯟꯕꯗꯣ ꯅꯣꯛꯃꯤ ꯂꯩꯁꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯀꯥꯔꯟ ꯍꯧꯔꯛꯂꯤ ꯏꯕꯥꯏ ꯅꯣꯏ ꯄꯥꯔꯇꯤꯁꯦ ꯑꯩꯅ ꯌꯥꯝ ꯇꯜꯂꯤꯍꯦ ꯂꯩꯁꯦꯝꯕꯗꯣ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯆꯥꯎꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤꯁꯨ ꯃꯁꯛ ꯐꯖꯕ ꯌꯥꯝ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯣꯏꯒꯤ ꯃꯤꯠꯇꯨꯗ ꯅꯨꯄꯤ ꯑꯝꯇ ꯎꯗ꯭ꯔ ꯃꯥꯜꯂꯦ ꯅꯣꯏ ꯑꯍꯨꯝ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯕꯗꯨ ꯑꯇꯩ ꯅꯨꯄꯤ ꯀꯣꯏꯒꯦ ꯍꯥꯏꯗ꯭ꯔꯒ ꯅꯃꯥꯟꯅꯕꯒꯤ ꯃꯆꯟꯅꯨꯄꯤ ꯂꯣꯠꯀꯣꯏ ꯀꯣꯏꯔꯒ ꯂꯧꯕ ꯍꯧꯅꯕ꯭ꯔꯣ ꯑꯍꯦꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯦꯝꯕꯒ ꯄꯨꯟꯁꯤꯕꯒꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯍꯦꯟꯕꯗꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯔꯛꯁꯤꯗ ꯂꯩꯍꯧꯔꯤꯁꯦ ꯇꯥꯔꯟꯕꯤꯔꯇꯅꯤ ꯃꯥꯗꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯁꯥꯇ꯭ꯔꯗ ꯊꯋꯥꯏ ꯂꯨꯞꯈ꯭ꯔꯦꯗꯅ ꯂꯩꯁꯦꯝꯕꯗ ꯏꯄꯟ ꯄꯟꯗꯅ ꯁꯠ ꯈꯨꯝꯂꯛꯂꯤ ꯑꯗꯨꯒ ꯌꯥꯝ ꯆꯨꯝꯕ ꯋꯥ ꯍꯥꯏꯔꯤꯗꯨꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯂꯣꯏꯅ ꯆꯨꯝꯃꯤ ꯔꯟꯕꯤꯔꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯃꯥꯒꯤ ꯁꯥꯇ꯭ꯔꯤꯗꯨꯗ ꯇꯥꯈꯤꯕꯅꯤ ꯃꯥꯁꯨ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯂꯩꯔꯝꯂꯗꯤ ꯍꯦꯛꯇ ꯄꯤꯖꯟꯒꯗꯧꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯗꯥꯆꯧꯒ ꯏꯕꯥꯏꯒꯁꯦ ꯄꯨꯟꯁꯤꯕꯁꯨ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯍꯦꯟꯕꯒꯤ ꯋꯥꯗꯨꯗ ꯁꯠ ꯍꯥꯏꯖꯤꯜꯂꯛꯂꯤ ꯃꯆꯤꯟꯁꯤ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯇꯕꯅꯤ ꯃꯥꯒꯤ ꯀꯥꯔꯁꯦ ꯍꯧꯔꯗꯤꯅꯦ ꯂꯩꯁꯦꯝꯕ ꯑꯩꯈꯣꯏꯅꯤꯁꯦ ꯉꯁꯤ ꯊꯕꯛ ꯑꯝꯇ ꯄꯥꯡꯊꯣꯛꯔꯔꯣꯏ ꯑꯗꯨꯅ ꯆꯥꯛ ꯆꯥꯎꯔꯁꯤ ꯂꯥꯎ ꯍꯣꯏ ꯏꯕꯥꯏ ꯑꯍꯦꯟꯕꯗꯣ ꯅꯣꯛꯃꯤ ꯃꯌꯥꯝꯕꯗ ꯌꯦꯡꯂꯗꯨꯅ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯑꯕꯅꯤꯅ ꯐꯝꯕ ꯌꯥꯅꯗ꯭ꯔꯦꯅꯦꯀꯣ
ꯍꯦꯟꯕ ꯀꯥꯔꯟ ꯉꯥꯡꯂꯒ ꯂꯩꯔꯅꯨ ꯏꯃꯥ ꯍꯣꯏ ꯕꯖꯥꯔ ꯆꯠꯅꯕ ꯇꯧꯁꯦ ꯍꯥꯏꯁꯦ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯎ ꯅꯪꯁꯨ ꯆꯥꯔꯒ ꯆꯠꯈꯤꯅꯕ ꯑꯩꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤ ꯗꯆꯥ ꯍꯣꯏ ꯆꯥꯎꯔꯣ ꯕꯖꯥꯔ ꯆꯠꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯅꯨꯄꯤ ꯍꯥꯟꯅ ꯌꯨꯝꯗ ꯊꯤꯜꯂꯨꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯄꯨꯟꯁꯤꯕꯗꯨ ꯉꯛꯅ ꯑꯍꯦꯟꯕꯗ ꯌꯦꯡꯂꯗꯨꯅ ꯀꯩꯒꯤ ꯁꯤꯗ ꯑꯉꯥꯡꯒ ꯁꯨꯝ ꯂꯩꯃꯤꯟꯅꯕ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯑꯉꯥꯡ ꯁꯪꯕꯅ ꯂꯨꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯨꯄꯤꯗꯣ ꯍꯤꯗꯥꯛ ꯆꯥꯒꯗꯕ ꯈꯣꯠꯀꯗꯕ ꯌꯥꯝ ꯂꯩꯔꯤ ꯑꯗꯨꯒ ꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯌꯥꯝ ꯍꯣꯠꯅꯔꯒ ꯂꯩꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯌꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯔꯒ ꯂꯩꯍꯜꯂꯝꯗ꯭ꯔꯗꯤ ꯑꯩ ꯆꯠꯄ ꯉꯝꯂꯔꯣꯏꯗꯧꯔꯤ ꯂꯩꯁꯦꯝꯕꯗꯣ ꯑꯍꯦꯟꯕꯗ ꯃꯃꯤꯠꯇꯨ ꯐꯩꯅꯤꯡꯂꯒ ꯄꯦꯜꯂꯦ ꯑꯩꯈꯣꯏ ꯍꯦꯟꯕꯒꯤ ꯃꯇꯨ ꯈꯨꯅꯨꯡꯁꯤꯁꯤꯗꯤ ꯏꯕꯥꯏ ꯑꯩꯅ ꯁꯨꯛ ꯌꯥꯝ ꯂꯨꯅ ꯇꯧꯔꯤꯁꯤꯗ ꯅꯣꯡꯃꯇ ꯐꯖꯕ ꯋꯥꯍꯩ ꯑꯝꯇ ꯇꯥꯒꯦ ꯐꯪꯖꯗ꯭ꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤꯁꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯤ ꯑꯩꯈꯣꯏꯗ ꯑꯆꯧꯁꯨ ꯈꯤꯇ ꯉꯥꯏꯔꯦ ꯈꯪꯒꯗꯧꯕ ꯄꯨꯟꯁꯤꯕꯗꯣ ꯐꯝꯂꯝꯕꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯣꯏ ꯁꯨꯝ ꯋꯥꯔꯤ ꯇꯧꯔꯒ ꯂꯩꯔꯣꯀꯣ ꯑꯩ ꯆꯥꯛ ꯆꯥꯎꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯗꯨ ꯆꯠꯈ꯭ꯔꯦ ꯂꯩꯁꯦꯝꯕꯒ ꯑꯍꯦꯟꯕꯒꯗꯣ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤ ꯁꯣꯝꯗꯁꯨ ꯁꯅꯥꯍꯜꯗꯣ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯦ ꯃꯆꯥꯒꯤ ꯑꯋꯨꯟꯄꯣꯠ ꯄꯨꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯂꯥꯛꯅꯔꯤ ꯊꯕꯥꯁꯨ ꯎꯄꯨꯗꯒꯤ ꯐꯤꯔꯣꯜꯁꯤꯡꯗꯣ ꯂꯣꯏꯅ ꯂꯧꯊꯣꯔꯛꯂꯒ ꯂꯥꯏꯖꯅ ꯄꯨꯅꯕ ꯐꯤꯔꯣꯜ ꯈꯟꯗꯣꯛꯂꯤ ꯔꯟꯕꯤꯔꯁꯨ ꯊꯧꯕꯥꯜꯗ ꯄꯥꯎ ꯍꯥꯏꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ ꯊꯕꯥꯅ ꯃꯌꯥꯏ ꯀꯥꯗ ꯐꯤꯔꯣꯜ ꯃꯌꯥꯝ ꯁꯤꯗꯣꯛꯄꯗ ꯎꯕꯗ ꯉꯁꯥꯏ ꯃꯈꯩ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯋꯥꯈꯜ ꯑꯣꯏꯔꯨꯗ꯭ꯔꯕꯁꯨ ꯐꯤꯔꯣꯜꯁꯤꯡꯗꯣ ꯎꯕꯗ ꯋꯥꯈꯜ ꯈꯟꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯇꯞꯅ ꯐꯝꯊꯩ ꯊꯕꯥꯁꯨ ꯔꯟꯕꯤꯔꯗ ꯌꯦꯡꯂꯗꯨꯅ ꯏꯕꯨꯡꯉꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔ ꯆꯠꯂꯨ ꯔꯟꯕꯤꯔꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯆꯥꯛꯀ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯏꯃꯥ ꯉꯔꯥꯡꯁꯨ ꯆꯥꯗꯦ ꯈꯔ ꯆꯥꯁꯤꯜꯂꯨꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤꯅꯦ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯃꯈꯩ ꯂꯥꯛꯅꯔꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯒꯦ ꯏꯕꯨꯡꯉꯣ ꯎꯄꯨ ꯀꯥꯟꯊꯣꯛꯒꯦ ꯄꯩꯁꯥꯗꯤ ꯊꯤꯔꯝꯂꯕꯣ ꯊꯤꯔꯝꯃꯦ ꯏꯃꯥ ꯕꯕꯥꯒ ꯁꯨꯝ ꯄꯨꯂꯞ ꯂꯥꯡꯃꯤꯟꯅꯔꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯀꯣꯜꯂꯤꯛꯁꯤꯡꯗꯨꯕꯨꯗꯤ ꯅꯪ ꯃꯥꯃꯣꯒ ꯅꯦꯒꯅ ꯃꯣꯏꯒꯤ ꯗꯨꯀꯥꯟꯗꯒꯤ ꯄꯨꯔꯛꯅꯤꯅ ꯍꯥꯏꯔꯛꯏ ꯇꯤꯟꯈꯦꯝꯁꯨ ꯌꯥꯝ ꯁꯥꯎꯍꯧꯋꯤ ꯁꯥꯎꯗꯗꯤ ꯁꯥꯎꯐꯝ ꯊꯣꯛꯏ ꯃꯥꯁꯨ ꯌꯥꯝ ꯋꯥꯅ ꯁꯦꯟꯅꯖꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯂꯝꯍꯦꯟꯃꯟꯕꯒꯤꯅꯤ ꯌꯥꯔꯦꯁꯤꯃ ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯁꯤ ꯏꯗꯣꯝꯆꯥꯗꯣ ꯕꯖꯥꯔ ꯆꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯆꯠꯈ꯭ꯔꯦ ꯐꯤꯔꯣꯜ ꯆꯥꯛꯂꯣꯟꯁꯤꯁꯨ ꯑꯁꯤ ꯈꯛꯇꯅ ꯌꯥꯔꯣꯏ ꯍꯌꯦꯡꯁꯨ ꯆꯥꯛꯀꯧꯕꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯏꯃꯥ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯁꯤꯜꯂꯛꯇ꯭ꯔꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯅ ꯅꯤꯡꯊꯨꯡꯅꯔꯣꯏꯀꯣ ꯊꯕꯥꯗꯣ ꯀꯞꯇꯨꯝ ꯀꯞꯊꯣꯔꯛꯂꯤ ꯔꯟꯕꯤꯔꯁꯨ ꯃꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯛꯂꯤ ꯊꯣꯛꯈ꯭ꯔꯗꯤ ꯊꯣꯛꯈ꯭ꯔꯦ ꯏꯃꯥ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯂꯝꯃꯕꯅꯤ ꯑꯩꯈꯣꯏꯅ ꯁꯥꯎꯔꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯗꯕꯁꯨ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯏꯃꯥ ꯑꯩꯒꯤ ꯋꯥꯗꯤ ꯕꯕꯥꯁꯦ ꯁꯥꯎꯕꯁꯨ ꯁꯥꯎꯕꯅꯤ ꯍꯌꯦꯡꯃꯛ ꯂꯨꯍꯣꯡꯕꯗꯨꯗꯤ ꯌꯥꯔꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯕꯨ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯏꯅꯣ ꯅꯣꯡ ꯅꯤꯅꯤ ꯇꯤꯟꯊꯕꯅ ꯐꯗꯧ ꯃꯥꯜꯂꯤ ꯊꯕꯥꯁꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯅ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤꯅꯦ ꯉꯁꯥꯏ ꯅꯪꯅ ꯅꯣꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯤ ꯀꯔꯤ ꯍꯥꯏꯅꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯋꯥ ꯑꯝꯇ ꯃꯦꯟ ꯇꯥꯅ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯣꯔꯦꯟ ꯃꯣꯏꯒꯤ ꯃꯤ ꯂꯥꯛꯑꯒ ꯑꯃꯨꯛ ꯍꯥꯏꯅꯕ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯅ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯕꯨ ꯑꯃꯨꯛ ꯍꯜꯂꯒ ꯍꯣꯡꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯕꯦꯝꯃ ꯅꯠꯇꯕ ꯃꯈꯥ ꯊꯥꯕ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯁꯤꯗ ꯂꯨꯍꯣꯡꯈꯤꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯨꯍꯣꯡꯕꯅꯦꯁꯨ ꯁꯛꯄ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯆꯨꯠ ꯆꯥꯗ꯭ꯔꯁꯨ ꯏꯀꯥꯏ ꯑꯗꯨꯛ ꯆꯥꯎꯕ ꯌꯨꯝꯗꯨꯗ ꯑꯩꯈꯣꯏ ꯕꯦꯝꯃ ꯈꯛꯇꯅꯤ ꯃꯧ ꯑꯣꯏꯅ ꯂꯩꯔꯨꯗꯣꯏꯁꯤ ꯈꯨꯗꯛꯇ ꯍꯣꯡꯕ ꯑꯣꯏꯔꯁꯨ ꯃꯤꯒꯤꯗꯤ ꯈꯨꯠ ꯂꯤꯡꯅ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯇꯅꯤ ꯁꯣꯊꯍꯧꯒꯗꯕ ꯔꯟꯕꯤꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥꯗꯨ ꯉꯛꯆꯥꯅꯅ ꯄꯨꯟꯁꯤꯕ ꯍꯣꯏꯒꯤ ꯌꯨꯝꯅ ꯀꯌꯥꯝ ꯆꯥꯎꯅ ꯁꯥꯔꯝꯗꯣꯏꯅꯣ ꯃꯣꯏꯒꯤ ꯏꯃꯨꯡꯅ ꯀꯗꯥꯏꯗꯒꯤ ꯈꯨꯠ ꯂꯤꯡꯕꯅꯣꯗ ꯑꯋꯥꯠ ꯑꯄꯥꯗꯨꯗꯤ ꯍꯌꯦꯡ ꯆꯥꯛꯀꯧꯕꯗ ꯍꯥꯞꯄꯔꯁꯤ ꯔꯟꯕꯤꯔꯗꯣ ꯃꯃꯥꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯒ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯃꯤ ꯄꯨꯟꯁꯤ ꯑꯣꯏꯕꯒꯤ ꯏꯃꯨꯡꯗꯣ ꯁꯪꯒ ꯆꯥꯎꯈ꯭ꯔꯕꯖꯥꯠꯅꯤ ꯕꯕꯥꯗꯣ ꯃꯃꯤꯡ ꯂꯩꯕ ꯏꯁꯄꯤꯁꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔꯅꯤ ꯑꯗꯨꯒ ꯄꯨꯟꯁꯤꯕꯁꯨ SDO ꯑꯣꯏꯈ꯭ꯔꯕꯅꯤ ꯊꯕꯥꯗꯣ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯅꯦꯛꯇꯨ ꯃꯈꯥꯗ ꯄꯣꯞ ꯊꯥꯗꯔꯒ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯗ ꯂꯩꯔꯝꯕ ꯄꯨꯟꯁꯤꯕ ꯍꯣꯏ ꯏꯃꯨꯡꯗꯨꯕꯨ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯗꯦꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤꯕꯁꯤꯅ ꯀꯔꯝꯕ ꯄꯨꯟꯁꯤꯕ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯁꯤꯕꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯗ ꯂꯩꯔꯝꯕ ꯄꯨꯟꯁꯤꯕꯗꯨꯅꯤ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯃꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕꯅꯤ ꯄꯨꯟꯁꯤꯕ ꯍꯣꯏꯅ ꯃꯤꯗꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯤ ꯈꯪꯗꯕꯒꯤꯅꯤ ꯊꯕꯥꯗꯣ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯔꯛꯂꯒ ꯃꯈꯨꯠꯇꯨ ꯊꯕꯥꯛꯇꯨꯗ ꯊꯝꯂꯗꯨꯅ ꯀꯔꯤꯅꯣꯅꯦꯍꯦ ꯑꯩꯅ ꯉꯁꯤ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ ꯃꯪꯒ ꯆꯞ ꯃꯥꯟꯅꯩꯅꯦꯍꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯗꯤ ꯐꯔꯦꯅꯦ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯅꯆꯥꯅꯨꯄꯤꯁꯦ ꯑꯉꯥꯡꯅ ꯀꯣꯏꯕꯅꯦ ꯍꯌꯦꯡ ꯋꯥꯔꯨꯒꯗ꯭ꯔꯅ ꯄꯥꯈꯠꯄꯗ ꯑꯩꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯀꯞꯄꯨꯔꯕꯅꯤꯅꯦ ꯂꯣꯏꯔꯦ ꯇꯧꯕꯒꯤꯗꯤ ꯑꯩꯁꯨ ꯈꯪꯕ ꯀꯨꯏꯗ꯭ꯔꯤ ꯃꯥꯒꯤ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯏꯁꯤ ꯅꯣꯡꯃꯗ ꯃꯈꯣꯏ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨ ꯈꯪꯍꯟꯗꯦ ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯌꯥꯝ ꯂꯥꯏꯔꯕ ꯃꯥꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯃꯤꯡ ꯆꯠꯄ ꯏꯃꯨꯡ ꯑꯣꯏꯔꯝꯃꯤ
ꯊꯕꯥꯗꯣ ꯍꯔꯥꯎꯖꯔꯤ ꯐꯔꯦꯗ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯁꯥꯎꯕꯒꯤ ꯄꯉꯥꯡ ꯉꯥꯡꯕꯒꯤ ꯋꯥꯅꯤ ꯅꯆꯟꯅꯨꯄꯤꯒꯤ ꯀꯨꯊꯤꯗꯗꯤ ꯑꯁꯨꯝ ꯐꯥꯎꯔꯒ ꯂꯩꯈ꯭ꯔꯕꯅꯤ ꯑꯇꯩ ꯅꯨꯄꯥꯗ ꯇꯥꯗꯕꯤ ꯄꯨꯟꯁꯤꯕꯗ ꯇꯥꯔꯤꯁꯦ ꯐꯔꯕꯅꯤ ꯔꯟꯕꯤꯔꯗꯣ ꯇꯨꯃꯤꯟꯅ ꯂꯩ ꯊꯕꯥꯗꯣ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯣꯏ ꯉꯟꯅ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯑꯝꯇ ꯆꯪꯅꯔꯛꯇꯦ ꯏꯃꯥꯁꯨ ꯍꯥꯏꯔꯨꯕ ꯉꯝꯗ꯭ꯔꯦ ꯏꯀꯥꯏꯔꯤ ꯂꯤꯅꯥꯒ ꯑꯟꯖꯨꯒꯗꯣ ꯑꯝꯇ ꯂꯧꯕꯤꯔꯨꯒꯦꯔꯣ ꯔꯟꯕꯤꯔꯗꯣ ꯇꯞꯂꯞ ꯈꯨꯝꯂꯛꯂꯤ ꯍꯩꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯔꯟꯕꯤꯔꯗꯣ ꯍꯩꯃ ꯍꯧꯖꯤꯛ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯍꯩꯃ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯨꯗꯅ ꯌꯥꯔꯦ ꯏꯃꯥ ꯃꯣꯏ ꯂꯧꯔꯨꯔꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯔꯟꯕꯤꯔꯗꯨ ꯆꯠꯅ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯂꯒ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯤ ꯒꯥꯔꯤꯗꯨ ꯌꯥꯡꯂꯞ ꯊꯧꯔꯒ ꯑꯟꯖꯨ ꯍꯣꯏꯗ ꯍꯟꯅ ꯂꯥꯛꯂꯤ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯑꯟꯖꯨ ꯍꯣꯏ ꯌꯨꯝꯗ ꯆꯪꯂꯛꯂꯤ ꯁꯨꯃꯥꯡꯗ ꯑꯟꯖꯨꯒꯤ ꯃꯄꯥ ꯂꯩꯔꯝꯃꯤ ꯕꯕꯥ ꯑꯟꯖꯨꯒꯤ ꯃꯄꯥ ꯂꯣꯀꯦꯟꯁꯨ ꯁꯠ ꯌꯦꯡꯈꯠꯂꯛꯂꯗꯨꯅ ꯍꯩꯃ ꯁꯥꯔ ꯀꯔꯤ ꯊꯕꯛꯀꯤ ꯂꯦꯡꯕꯤꯔꯛꯄꯅꯣ ꯂꯣꯀꯦꯜꯅ ꯁꯥꯔ ꯀꯧꯔꯛꯄꯗꯨꯗ ꯔꯟꯕꯤꯔꯗꯣ ꯕꯤꯠ ꯈꯪꯇꯦꯛ ꯇꯦꯛꯏ ꯋꯥꯈꯜꯗꯨꯗꯁꯨ ꯈꯜꯂꯤ ꯑꯁ ꯏꯀꯨꯕꯣꯛꯅ ꯁꯥꯔ ꯀꯧꯔꯛꯄꯁꯤꯗꯤ ꯕꯤꯠꯀ ꯇꯦꯛꯏꯍꯦ ꯂꯣꯀꯦꯟꯁꯨ ꯃꯥꯡꯒꯣꯜꯂꯣꯝꯗ ꯀꯥꯈꯠꯂꯛꯂꯒ ꯁꯥꯔ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯄꯤꯔꯛꯑꯣ ꯔꯟꯕꯤꯔ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯣꯏ ꯕꯕꯥ ꯔꯟꯕꯤꯔꯁꯨ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯒ ꯁꯣꯐꯥꯗꯨꯗ ꯐꯝꯂꯤ ꯁꯥꯔ ꯀꯔꯤ ꯊꯕꯛꯀꯤ ꯂꯦꯡꯕꯤꯔꯛꯄꯅꯣ ꯔꯟꯕꯤꯔꯗꯣ ꯌꯥꯝ ꯏꯀꯥꯏꯅ ꯕꯕꯥ ꯌꯥꯝ ꯏꯀꯥꯏꯕ ꯋꯥꯅꯤꯗ ꯑꯩꯈꯣꯏ ꯕꯦꯝꯃꯗꯣ ꯉꯔꯥꯡ ꯆꯦꯟꯈ꯭ꯔꯦ ꯂꯣꯀꯦꯟꯗꯣ ꯏꯉꯛꯉꯛꯅ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯕꯗꯥꯏꯅꯦ ꯍꯣꯏ ꯕꯕꯥ ꯉꯔꯥꯡ ꯍꯜꯂꯛꯑꯒ ꯌꯨꯝꯗ ꯆꯪꯂꯝꯗꯕꯤ ꯁꯨꯝ ꯆꯦꯟꯈ꯭ꯔꯦ ꯑꯣꯍꯣ ꯑꯉꯥꯡꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦꯗ ꯑꯗꯨꯅꯦ ꯕꯕꯥ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯌꯥꯝ ꯁꯥꯎꯔꯤ 12 ꯊꯥꯒꯗꯕꯁꯨ ꯈꯤꯇꯪ ꯉꯥꯏꯔꯕꯅꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯦ ꯍꯣꯏꯅꯦ ꯁꯥꯎꯐꯝ ꯊꯣꯛꯏꯅꯦ ꯑꯗꯨ ꯅꯪ ꯂꯥꯛꯄꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯑꯟꯖꯨ ꯍꯣꯏꯁꯨ ꯂꯩꯇꯦꯅꯦ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯀꯀꯥ ꯃꯃꯥꯒ ꯕꯖꯥꯔ ꯆꯠꯈꯤꯕꯅꯤ ꯐꯣꯟꯁꯨ ꯇꯥꯍꯧꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯔꯟꯕꯤꯔꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥꯅ ꯆꯥ ꯂꯣꯟꯕꯤꯅꯕ ꯂꯩꯁꯥꯕꯤ ꯑꯝꯇ ꯂꯩꯇꯦ ꯃꯥꯒ ꯂꯤꯅꯥꯒ ꯂꯧꯕꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯏꯍꯦ ꯃꯣꯏ ꯍꯜꯂꯛꯄꯁꯨ ꯊꯦꯡꯗꯧꯕ ꯃꯥꯜꯂꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯕꯕꯥ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯍꯣꯔꯦꯟ ꯉꯟꯅ ꯂꯥꯛꯑꯒꯗꯤ ꯑꯩ ꯂꯧꯕ ꯂꯥꯛꯑꯒꯦ ꯍꯣꯏ ꯉꯟꯅ ꯂꯥꯛꯑꯒꯗꯤ ꯕꯕꯥ ꯊꯤꯜꯂꯛꯑꯁꯨ ꯊꯤꯜꯂꯛꯑꯒꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯕꯕꯥ ꯔꯟꯕꯤꯔꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯟꯖꯨ ꯍꯣꯏꯗꯒꯤ ꯊꯣꯔꯛꯂꯤ ꯊꯣꯡꯒꯥꯜꯗ ꯑꯟꯖꯨꯅ ꯀꯞꯂꯒ ꯂꯩꯍꯧꯕ ꯃꯄꯥꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯃꯌꯥꯝ ꯆꯠꯅꯕ ꯂꯣꯏꯁꯤꯟꯅꯩ ꯂꯦꯝꯕꯤꯗꯤ ꯉꯟꯇꯥ ꯂꯣꯏꯁꯤꯜꯂꯤ ꯑꯟꯖꯂꯥ ꯂꯥꯏꯖꯕꯨ ꯀꯦꯕꯤꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯌꯦꯡꯗꯨꯅ ꯂꯩ ꯁꯨꯅꯤꯜꯗꯣ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯇꯩꯃ ꯂꯣꯏꯅꯗ꯭ꯔꯤꯕꯣ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛ ꯉꯥꯏꯈꯣꯀꯣ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯏꯇꯩꯃ ꯃꯌꯥꯝꯁꯨ ꯉꯥꯏꯅꯍꯧꯔꯦ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯨꯅꯤꯜꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯀꯦꯕ ꯂꯣꯏꯁꯤꯜꯂꯛꯂꯒ ꯃꯐꯤ ꯃꯔꯣꯜꯗꯣ ꯌꯥꯝ ꯊꯨꯅ ꯁꯦꯠꯄ ꯂꯣꯏꯔꯤ ꯂꯦꯝꯕꯤꯁꯨ ꯔꯥꯁꯤꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯔꯥꯁꯤꯌꯥ ꯂꯤꯡꯖ ꯅꯣꯏ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯄꯨꯊꯣꯛꯄ ꯍꯧꯔꯣ ꯑꯩ ꯂꯥꯏꯖꯒ ꯊꯣꯛꯃꯤꯟꯅꯔꯛꯑꯒꯦ ꯍꯣꯏ ꯏꯆꯦ ꯔꯥꯁꯤꯒ ꯂꯤꯡꯖꯒ ꯄꯣꯠ ꯆꯩ ꯊꯥꯡꯗꯣꯛꯄ ꯂꯥꯛꯅꯔꯤ ꯂꯥꯏꯖꯁꯨ ꯂꯦꯝꯕꯤꯒ ꯂꯣꯏꯅꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯈꯨꯔꯨꯝꯍꯜꯂꯒ ꯃꯅꯤ ꯃꯃꯧꯗꯨ ꯊꯣꯔꯛꯃꯤꯟꯅꯔꯤ ꯂꯤꯡꯖꯣꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯒ ꯃꯅꯝꯃꯒꯕꯨ ꯐꯣꯇꯣ ꯀꯥꯞꯄꯤꯔꯤ ꯂꯦꯝꯕꯤꯅ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯂꯦꯡꯒꯣꯟ ꯄꯤꯔꯗꯨꯅ ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯏꯃꯧꯁꯤꯗꯤ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯗꯧꯕꯅꯤ ꯍꯣꯏ ꯃꯃꯥ ꯀꯩꯁꯨꯝ ꯈꯟꯗꯦꯗ ꯑꯗꯣ ꯈꯔꯗꯤ ꯀꯔꯤꯒꯤ ꯀꯤꯔꯤꯕ ꯃꯣꯏꯅ ꯏꯃꯨꯡꯗ ꯐꯨꯕ ꯌꯥꯔꯣꯏꯀꯣ ꯂꯥꯛꯑꯣ ꯂꯤꯡꯖꯜꯗꯨ ꯇꯍꯥ ꯏꯃꯥ ꯗꯥꯆꯧ ꯈꯨꯔꯨꯝꯍꯜꯂꯕ ꯂꯦꯝꯕꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯏꯍꯦ ꯏꯀꯥꯎ ꯀꯥꯎꯔꯤꯅꯦꯍꯦ ꯕꯦꯝꯃ ꯅꯣꯏ ꯗꯥꯝꯆꯥ ꯈꯨꯔꯨꯝꯃꯨꯔꯣ ꯆꯠꯂꯣ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯔꯛꯑꯅꯨꯀꯣ ꯍꯣꯏ ꯃꯃꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯗꯣ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯦꯒꯇꯨꯅꯦ ꯀꯔꯤꯅꯦ ꯐꯤꯗꯨꯒ ꯁꯨꯄꯥꯏ ꯄꯥꯏꯁꯤꯜꯂꯒ ꯄꯨꯟꯁꯤꯕꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯂꯤ ꯊꯣꯡꯖꯜꯗ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯃꯣꯏꯖꯥ ꯄꯨꯟꯁꯤꯕꯗꯨ ꯇꯤꯚꯤ ꯌꯦꯡꯂꯒ ꯂꯩꯔꯝꯕꯅꯤ ꯂꯥꯏꯖꯅ ꯀꯧꯔꯛꯄꯗꯨꯗ ꯃꯃꯥꯏ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯇꯨꯅ ꯂꯥꯏꯖꯗ ꯌꯦꯡꯂꯛꯂꯤ ꯂꯥꯏꯖꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇꯨꯗ ꯆꯞ ꯂꯦꯞꯂꯗꯨꯅ ꯃꯣꯏꯖꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯝꯂꯤ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯂꯥꯏꯖꯕꯨ ꯍꯧꯒꯠꯄꯤꯔꯗꯨꯅ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯈꯨꯔꯨꯝꯃꯨ ꯍꯥꯏꯅꯣ ꯂꯥꯏꯖꯗꯣ ꯄꯨꯟꯁꯤꯕꯗ ꯑꯣꯏꯅ ꯌꯦꯡꯂꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯤꯅꯤ ꯀꯩ ꯀꯥꯟꯅꯕ ꯂꯥꯏꯖꯗꯣ ꯃꯆꯤꯟꯒꯗ ꯁꯦꯝꯂꯗꯨꯅ ꯗꯥꯝꯆꯥ ꯑꯩ ꯐꯖꯕ꯭ꯔꯥ ꯄꯨꯟꯁꯤꯕꯗꯣ
ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯞ ꯇꯧꯔꯒ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯀꯅꯥꯅ ꯀꯤꯕꯤꯗꯨꯅꯣ ꯅꯁꯝꯗꯨꯒ ꯏꯇꯦꯟ ꯍꯦꯛ ꯇꯦꯟꯈꯩ ꯑꯩꯈꯣꯏ ꯆꯦꯅ ꯍꯩ ꯍꯧꯖꯤꯛꯇꯤ ꯆꯦ ꯀꯧꯕ ꯌꯥꯗ꯭ꯔꯦ ꯑꯦꯟꯖꯦꯜ ꯀꯧꯗꯧꯅꯤ ꯂꯥꯏꯖꯗꯣ ꯃꯆꯤꯟꯗꯨ ꯁꯨꯛꯇꯣꯛꯂꯗꯨꯅ ꯑꯍꯥ ꯑꯩꯈꯣꯏ ꯆꯦꯗꯕꯨ ꯑꯦꯟꯖꯦꯜ ꯀꯧꯗꯣꯏꯕ ꯍꯣꯏꯅꯦ ꯑꯁ ꯌꯥꯝ ꯍꯩꯅꯔꯣꯏ ꯑꯗꯣ ꯗꯥꯝꯆꯥ ꯃꯈꯥꯗ ꯃꯃꯥ ꯍꯣꯏ ꯉꯥꯏꯅꯍꯧꯔꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕꯒ ꯅꯣꯏ ꯇꯥꯃꯣꯆꯥꯅ ꯈꯔꯗꯤ ꯐꯨꯕꯤꯔꯅꯤ ꯂꯥꯏꯖꯗꯣ ꯏꯀꯣꯝ ꯀꯣꯝꯅ ꯈꯨꯝꯗꯣꯔꯛꯂꯦ ꯐꯨꯔꯅꯤ ꯑꯗꯣ ꯐꯨꯔꯁꯨ ꯂꯨꯍꯣꯡꯗꯣꯔꯕꯅꯤꯅ ꯍꯣꯔꯦꯟꯗꯤ ꯈꯥꯡꯂꯒꯦ ꯄꯨꯟꯁꯤꯕꯗꯣ ꯅꯨꯡꯐꯦꯠꯀ ꯇꯧꯔꯗꯨꯅ ꯌꯨꯝꯗ ꯕꯕꯥꯍꯣꯏ ꯏꯃꯥꯍꯣꯏꯅ ꯁꯥꯎꯕꯒꯤ ꯉꯥꯡꯂꯁꯨ ꯅꯪ ꯋꯥꯍꯩ ꯑꯝꯇ ꯈꯨꯝꯕ ꯌꯥꯗꯦꯀꯣ ꯉꯥ ꯂꯥꯏꯖꯗꯣ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯥꯡꯗꯨ ꯅꯝꯂꯛꯂꯤ ꯄꯨꯟꯁꯤꯕꯗꯨꯁꯨ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯗꯨꯅ ꯑꯉꯥꯡ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯗꯤ ꯁꯨꯃꯥꯏꯅ ꯀꯦꯔꯒ ꯀꯥꯗ ꯂꯩꯔꯝꯒꯅꯨꯀꯣ ꯂꯥꯏꯖꯗꯣ ꯃꯃꯩꯗꯨ ꯈꯪꯂꯥꯎ ꯊꯣꯔꯛꯂꯗꯨꯅ ꯀꯩꯒꯤ ꯆꯨꯝꯅ ꯆꯠꯀꯦ ꯇꯧꯔꯝꯕ ꯑꯩꯁꯤ ꯅꯪꯅ ꯀꯦꯔꯒ ꯂꯩꯔꯝꯂꯗꯤ ꯕ꯭ꯔꯦꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯗꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯧ ꯃꯥꯜꯂꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯗꯤ ꯑꯩꯅ ꯈꯟꯖꯔꯤꯕ ꯋꯥꯈꯜꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯂꯦ ꯐꯦꯜ ꯑꯣꯏꯔꯦ ꯂꯥꯏꯖꯁꯨ ꯏꯄꯪ ꯄꯪꯅ ꯑꯁ ꯗꯥꯝꯆꯥ ꯑꯦꯛꯁꯤꯗꯦꯟ ꯄꯟꯒꯅꯨꯕ ꯑꯩ ꯄꯥꯈꯠꯂꯤ ꯄꯨꯟꯁꯤꯕꯗꯣ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯂꯥꯏꯖꯒꯤ ꯂꯥꯏꯕꯛꯇꯨꯗ ꯃꯥꯒꯤ ꯃꯆꯤꯟꯗꯨꯅ ꯇꯞꯅ ꯊꯝꯂꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯂꯝꯍꯦꯟꯕꯤ ꯃꯥꯏꯆꯞꯄꯤ ꯅꯪ ꯗꯥꯝꯆꯥꯒꯤ ꯊꯃꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯌꯥꯝ ꯇꯧꯒꯅꯨꯀꯣ